Lakhipuronline puthokjaba October gi tang 13 Nongmaijing numit ki Khomjinba Pao tabirase. Ahanbada maruoiba pao. Pradhan Mantri Narendra Modi na lok kailan markta Bharat ki vaccine saba singawari sanakhre. Cachar gi mafam da Manikanta mutumbu tharam na okhre. Meeyam hupna awaba fongdokpagi khongchat chatkhre. Puya Mei thakhibagi chahi chani ge marfumapan suba Ningshing thouram pangthokkhre. Phouthok leitabagi yenglaga Loubu singna loushan loubidanaba phongdorakli amasung Assam da miyoi chahumga kunmari gi masada COVID ki anuba case thengnakre. Positive oibagi chang chada 0.9 ama oire. Haujik mapung oiba pau tabirase. Pradhan Mantri Narendra Modi na lok kailan markta Bharat ki vaccine saba singawari sanakre. Bharat na vaccine dose crore chama kapangam khiba sida vaccine saba singi horna jaman bu thagat pagaloina na makhoi na Bharat ki mai pakpagi wari sembada maru oiba thodang lauki haina Pradhan Mantri Narendra Modi na fongdokhi. Tika thabagi khongjang asina mai pakpadagi malem gi leibak singna Bharata ikai khumnana yengnari haina su mahak na bakha takhi. Nakal amaromda leibak asina ariba kanglon induna adum chatlam labadi makhoi gi thawong singna ka hena thengtharamba yai amasung haujik phangliba tika thabang amagi thak asi yauramdaba su jai haina vaccine saba singna fongdokhi. Wari sabagi thouram asida Cyrus Punawala amasung Sri Adar Punawala Serum Institute of India Dr. Krishna Ella amasung Kumari Suchitra Ella Bharat Biotech International Limited amasung Kendra gi Haksel Mantri na chingba miyoi kaya na sarujaki. No to drugs amadi our green world gi paujel puraga chatliba Manipur gi Manikanta mutum ngarang thangje numita Konjeng Lekai Citizen Club na Kola Laima Playground da harau tayam na okhre taram na okpaga mari lainana u chara kharasu thaki. Yaifaliching Club Chandam Lekai nasu Wapokpi Durga Puja Committee ga khusam naraga Puja Mandapta taram na okpagi thaurama pangthokhi. Thauramda H Babu N Modon Babu Promananda Sharma Ton Singh R.K. Manisana Ningombam Ranjit Advisor YLC Amadi Atay Miyoi Kayasu Sarujaki. Jakairo Loop NGO Nasu Chingdong Lekaida Manikanta Mutumbu Harau Tayam na Okhi. Thauramda Ningombam Manoj Kumar Karam Milan Kumar Kaisam Rajen H. Biswajit Chandam Somorjit N. Nirat Amadi Atay Khungangi Miyoi Kaya Nasu Sarujaki. Cachar Jila gi Lakhipur Subdivision gi Manungda Leiriba Yaifaliching Club Integrated Mothers Association Mairapaibi Chandam Lekai gi Lamjing Makhada Manung Matam Chadana Laikhidraba Yaifaliching Club ki General Secretary R.K. Ranjit Sana gi ngarang October gi tang 16 asi mahaki Shraddha Karma numita awaba phongdokpagi khongchat ama chatkhre. Hairiba khongchat asida lamdam asigi amasung mapandagi lakhiba miyoi kayana saruk yakhibagi damak loinana United Club Organization Lakhipur busu ikai khomnajari haina club amadi Mairapaibi gi maigedagi fongdorakli. Ngasigi malemda chakhotlaba leibak singna makhoi gi mapa mapuna thamlamba aruba record kayabu ningthi na ngak senduna atopa phurup singi mamangda chauthokna hingba ngamjari adubu laibak thibadi mapan lamdamdagi sichilakhiba hu puba nonglei amana khunai asigi phajaraba machak maral kaya ama mangan takanki mayang lamboiba Santidas Gosaina iningthau pamhaibeda mitei mekna iba lairik singsi mi gi lairik nate lai gi lairik ni yamna arubani aduna maida ngamna thadoklo hairaduna afang lairik makai punsinduna Kangla Utra mamangda paiduna Krista lising amaga chatret ka kuntra nithoi October gi manga Meragi taratare ni panba nongmaijing nimita mai thadok pikhi
नुमित असिबु निंगसिंगबा ओइना अकोमलुप कंगलैपाकना लिसांगसिना पांथोक्तुना लाक्तंबा अदु पुया मई थाखिबगी अपुनबा निंगसिंगलुप पुमानिल कंगलैपाकना कुमसी चाही की थौरम हौखिबा इराय नुमित पांथोक्तुना नुमित असिगी अवाबा फongdokkhre हाइना पुमानिल की वाइस चेयरमैन संजित सोराइसम की चेरोल अमदा phongdorakli उदोंगबम ग्राम पंचायत इम्फाल ईस्ट ICT ब्लॉक सोमबुंगी प्रधान आई सुंदरीना थादोरप चेरोल अमना पुंदोंगबम ग्राम पंचायत की मनुंग चन्ना लैबा खुंगंगसिंग पुंदोंगबम सेक्ता लौसांगखोंग खुंगंग मरी असिदा लौसा लौदुना लौ उरिबा लोबू सिंगी मफमदा कुमसी चाहिदा नोंगचिंगी फिबम फतबना मरम ओइरगा लौ लोकपा जाबगी फिबम असि चादा तरा फावबा phouthok leitabana ayamani हाइरदुना लोबू सिंगना लौसान loubidanaba phongdorakli आसाम दंगरांग मियोय चहुम कुनमरी की मसादा कोविड पॉजिटिव ओइबे थेंगनाख्रे पॉजिटिव ओइबेगी चांग चादा 0.9 ओइरे आसाम दंगरांग लाइचरसिना मियोय अहुम लैखिदबग लोइनाना लैखिदबगी अपुनबा मसिंग 5,583 सुख्रे मणिपुर की हक्सेल लोइसंगना थांगजा निमित्त थोकपा पाव मतुंगिना मियोय 112 की मसादा ngarang कोविड 19 पॉजिटिव ओइबे थेंगनाख्रे लाइचरसिना ngarang मियोय अमत्ता लैखिदबगी पाव लैते अरोइबदा मरोइबा पाव अमुखन्ना प्रधानमंत्री नरेंद्र मोदी ना लोक कल्याण मार्ग भारत की वैक्सीन साबसिंग वारी सनख्रे काचार की मफम मणिकांता मुतुम्बु तराम ओख्रे meeyam hupna awaba fongdokpagi khongchat chatkhre Puya Mei thakhibagi chahi chani ge marfumapan suba Ningshing thouram pangthokkhre phouthok leitabagi yenglaga Loubu singna loushan loubidanaba phongdorakli amasung आसाम दा मियोय 413 की मसादा कोविड की अनोबा केस थेंगनाख्रे पॉजिटिव ओइबगी चांग चादा 0.9 ओइरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा नसिगी ओइनदी मतंग असिदा लोइजरे।